Mahakna Mahaki Mafi Takatle, Asum to Asida Mahaki Kubam Hangdokre. Jalat Manglom the fun chong selake. Ahan when the Pia the Matha the Gangang Nupamacha the Ching Tok A. Amasung Hat Nabit Torang Torame. Allah get Hajrat Koi. Hajrat Yunus Aleihis Salam.gi Punsi Wari Kaanaba. Aduga Matangda ina aigi channel gi community post support amakhatang tawi aigi subscribers singdo. Madudi Hajrat Adam Aleihis Salam, Hajrat Ibrahim Aleihis Salam, Hajrat Daud Aleihis Salam, Hajrat Suleiman A.S, Hajrat Nuh Aleihis Salam.gi. Matamada aigi subscribers singno. Bibi rakhibi matung inna Hajrat Adam Aleihis Salam 25%, Hajrat Ibrahim Aleihis Salam only 7%, Hajrat Daud Alayhis Salam only 6%, Hajrat Nuh Alayhis Salam only 4%, Aduga Hajrat Suleiman Alayhis Salam 57%. Maramaduna Hajrat Suleiman Alayhis Salam bu khanbi rakpane hena yambana maram oirego. Ngasidi Hajrat Suleiman Alayhis Salam gi Punsi Wari khangminarasi. Nungsira betri naw singna video asibu share tobiyo. Hajrat Suleiman Alayhis Salam. Hajrat Daud Alayhis Salam gi macha Hajrat Suleiman Alayhis Salam leivak phangjahubat nattana nabi oibagi fam amasung atai atop magun kayamuk su phangjahui mapagumna maksu achaubaning thau achumba bichar bati amasung Allah Taala gi asing manai oizarme Mahaki marau singdi masana angang oiringai degi huna leiraklabani Hajrat Daud Alayhis Salam bichar gi zazda famlami Amasung Mahaki Mamangda Khatna Chainabagi case Purklame. Case Adudesini Sanjen Hana Tawaidabagi Yao Sangu Amano Mahi Marongi Lobuk Amada Changduna Tanau Tanoribahu Pambi Machasing Adu Satokre Masina Sahima Pumama Kaanaba Yab Mahi Marong Mang Tak Hankre Hajrat Daud Alayhis Salam no Watokasi Asukimatik Munna Kantare Mahaki Mahi Marong Mang Kivadugi Mahut Sinba Oina Louminnasi.ALLAH Yao Pumnamak Adu Pitokre Hajrat Suleiman Alayhis Salam Mapagi Manak Leplami Amasung Bichara du Munna Tarame Marala dugi Matik Chap Chaba Dandiyama Pinavagidamak Mahang Atope Hena Fava Wail Amatona of Kantrame Mang Libaport Asi Sahi Amada Fangadaba Mahi Marong Adudagi Ahen but Natte Natraga men Katva Yadava among was Natte Maramaduna Lowa Aduna Mag Ling the Sampati when a Yao sing of the funk from Tokti High Wafamasi Hajrat Suleiman Alayhis Salam Hudoklame Masig Mahota Magi Mahimarong Mang Bagi Mamalado Hanjindriba Matam Adu Fawgi Damak Magna Yao sing Adu Sangom Matu Charaga Yao Macha Kral Low Fawa Yai Amasung Masig Matangda Yao sing Adu Yao sen bada hanki gadabani Chumnagi angang am oirabasu Allah Taala na mangonda budi lo sing pibirami amasung low in call amasung yao sing asi sel tanabagi khulai ni aduna mahi marong mang bagi kheti puran gidabak yao pitok tuna singadaba natte toigum masung sa thongna singadabani haibasi mahang munna khanglammi masidagi hendok tuna mapaning thoda wa asi hodok badasu akiba pokhide Hajrat Daud Alayhis Salam so afaba mapani amasung pukchel chawbaning thawni Mahagna nahawariba machanupagi wahodok asi pungning changna tarami amasung masina bichargi thongdo hena achumbu oigani khanbadagi wafam asi lowkhre Aikhoina tangai fadana bichar batige sahi thidna achumba bichar adu ikai khumna fum thoki Mama anigo nupamcha amago nahawariba Hajrat Suleiman Alayhis Salam.gi Angakpagi masak oirba achumbu wayalgi khudam amal hadisna takpiri Matam mamado khun amad mama anigi yengbada sakta chudo manan urba machanpa ani lerame Nongmadi mama ani asi makhoigi khangpok sangdo macha masubu sumlam laga chathoklam talak asida kai ama laktuna angang ani asigi maraktagi amabu puduna chatkhrai Kaina lakraba ngang adugi mamana ihan han mayumda hanjilaki Mahangna khudakta mahaki mangkraba angang adugi naw sumda atopo mama adugi machanapa adu sumjalle Asengba mama adu halaklabado angang adu magi machani haiba khangle amasung masibu piyu haina hairare
asum tawna angang asigi matangda sathina khatnare ahal laman singna wathok asi taisinna ngamdre marmasina makhoina nupi ani asiga amasung angang asiga Hajrat Daud Aleihis Salamgi bichar loisang da wayal tawhannabagidam puraklei Hajrat Daud Aleihis Salamna nakalani gi jaban munna tare amasung angang adu ahanba nupi adugi machani haino hukum tare Hajrat Suleiman A.S. bicara si munna tarame chumna bicara tawbidre haiba si mahagna ure mapai bungo Hajrat Daud A.S. dagi ya thanglorga mahagna nupi ani adu bicara gi loisang da amuk kausellamme angang amatubu magini haina dabi tawriba nupi ani adugi bicara du tanabagi damak mi yamna tille Hajrat Suleiman A.S. bichar loisang mi hat pa kausalai mahag loisang da hazir oire mahagna wayal sangi hukum hek fangbada amabu oirabasu kaktuna hana naba makutta langlaba thangsang ama paiduna sem saduna leire fazakraba angang adubo machet amamam piyu haina mi hat pada hukum pire jalat manglom da fan chong selake ahan menupi adagi mathadagi angang nupa machadu chingthok amasung hatnabagi thawrang tawramme ahan menupi adu tumin leiramme mama asengbi adudei thamoi songna waramme mahangna ningthaugi mamangda khuru khutak kunjare amasung angang adubu hatpiganu amasung mabu ahan menupi aduda pithok pikhro haina hangatcharamme ningthauna amasung bichar loisangi angam mathau pomnamak asengba mama kanano haibadu khangkhre amasung asum tawna asengba mama aduda nupamsa adu amuk hanna pibire Hajrat Suleiman A.S. sakti chawna paiba amasung maming chatpa achauba ningthauni mahaki leibakta nattana thangnaba atopa desbasigi mafamda sumagi tawba ngamba sakti leiramme jahaz kaya thamjinduna samudragi saktibu Saukhathankre Mahaki uchek wayagi amasung sanga jibasingi marol khangi mahak wayal chummi amasung singi aduga misak khangi amasung makhoibu karam tawna lakkadagi haibasu khangi ponmag asig mathakta dharmagi oibu wakhal sulai masin mahakpu Allah Ta'ala gi manakta naksil halamme fazana nolokna amasung tawbimal khangbagalona masage pithok lakpa sakti natragal magun ase sakti pibiribo Allah da sinna doke ningthawama waina magi achumba wayal praja khuding makta fanghannabagi dai mangonda lei haibasi mahakna munna khange Hajrat Suleiman A.S. amasung kakcheng praja pum namakidmak mapungning langtaknei haibasi khudam ama kakchengi thaudokta utli Nong Hajrat Suleiman A.S. magi lanmiga loina na chatlamme makhoina kakcheng leibakta yorakpa matamda kakcheng sing adugi manungdagi amana hai he kakcheng sa nangi nayumda changsillo natrabadi Hajrat Suleiman A.S. amasung mahaki sifai sing na khangdabadagi nakhoiba takhai biragani Hajrat Suleiman A.S. na kakchengi chaksin wahi adu khangkhre masigi wangang asida mahak nungai jirame kakcheng haibasi kanarba tilzat amani amasung Hajrat Suleiman A.S. gi leibakta makhoi leinanabagi mafam piba tai amasung darkar leitana makhoibu manghalloidabani mahaki sakti amasung marosing amasung maral mathum punmok achumba lambidau mahaki praja singi yai fahannabagi damak sizin hanbiu haina Allah da dua tawzai leibaki achauba wathokta pungning thingzin khrabasu karisu leitraba kakcheng gumbau jiba singi mathakta mahakna khongna netuna chatloi mahaki leibakta ina khunba amasung lairba akanba amasung asonba punmag khudong thiningai leiramde amasung achumba bebahar fangjiramme saba leibaki maharani lenglakpa Hajrat Suleiman A.S. tarai chatpaning thaunatte mahagna magi lanmi amasung leibaki semgat sagatnabagi sangstan punumakpu thaksi khasi naina thamlamme
Mahaki leibak wayangi samaj da khwaidgi heno masa yangba loisangde paiduna chatliba uchek singni makhoina mathona fan pak san leibak pu senrame nongmadi pareng lenghallaga check torpada sangai raba yabu udre sangai raba si chinglemna masa yangba makhal mathel machugi lu henba machuna kupsin bamsung makok ta fazarba napu machugi matok panba uchekne Masigi maram na sana konongi uchekni haina singthane mayam tinba asida hazir oiba ngamdaba asig matik chaba maram piba ngamdrabadi sangai rabada akanba dandi pigadabagi ngaiduna leire haina lauthokre sangai raba yamna lapna leirammi mahak halaklei amasung phajakraba singhasanda lengsallaba maharani bilkisna sasan toriba saba leibaktagi halakhibani haina pau pirare Leibak asay inak khulli amasung praja singsu yamna chawkhatli makhoi di numit pu puja tawi saba leibak ki maharani da achumba dharma lawna bagidamag parton ama puhanduna pau puba ama tharga sangai ra bagi paudambu chumbra yengning lamme Maharani Bilkis na singlem na magi praja singi sasan tawramme amasung makhoi pumna na mabu saugat lammi amasung mateng piramme Mahagna magi angam athau singi loisanga tanarga leibaki wathok pumna hek taisilli amasung angam athaugi loisangna su mahaki wayel adu taram na pangthoki Nabi Hajrat Suleiman A.S gi chithi adu angam basingi darbar loisang da thabani masida ki hanbagi dhamka yawi marai baki damak amasung makhoi maharani ibe magidamak lan gi tayari tawre Raz darbar ge luching bising na Nabi Hajrat Suleiman A.S gi mathak lan tawbage chap yung na sem sare haino law thoklamme adu Bilkis ti asing bi amasung poloi ugan bini lan tawbana leibak ta amang ba thokhan gani amasung praja singi matu son than gani haino mahang munna khangi marmaduna mahang yarabade Israel ning thau Nabi Hajrat Suleiman A.S go lan thengna ba tangai fadana tokpham thoke Khudol pot thadok thajin tawnarabadi leibak ani gi marakta marimata fabe hangat kani haina mahangna khalli amasung marimata oina tin totna basid dharma gi oiba mangal khara fangadra haina su uramme Bilkis na khalli mahaki hay singla ba thawsilna Nabi Hajrat Suleiman A.S go sana chinnana amasung matam asimakta da magilan pamla praja singu santi ohinna ba khodba tai Achumba dharma lawbagi mahutta mangonda khudol pot pirakpa asi mahapu maithiba pibani haino Hajrat Suleiman A.S na lawi mahangna sabalaiba ki mathakta lan tawragani haino maharani amasung praja singbu makha polhangani haina kihallamme mahang hai angam basa nakhoi kana na magi singhasan adu makhoina aingonda changjaraktringegi mamangda purakpa ngamgadage Achauba sakti leiba pairaga chatpa bhamba ifrit haino khangnabu nupa aduna Hajrat Suleiman A.S gi darbar da singhasan adu purakpa ngamgani hairame mahangna Bilkis ki singhasan khudakta Hajrat Suleiman A.S gi darbar da puraklei Hajrat Suleiman A.S na asigumba sakti fangjaba asigidamak Allah da tawbiman khangba ulamme miyoibagi Allah da tawbimal khangba utpa asina Allah da kana hali habi wafam natte Allah mahakti awara pa leiba natte non jabatana migi thawaibu Kaanaba fanghale masage khusira sina Bilkis asumba dharma du lawbra haibadu Hajrat Suleiman A.S na parikha tawba pamlamme mahagna dharma lawrabade oiningba mongdu oisanu mahagna magi singhasan adu masak khangba ngamgani masi sanging amani masak khangba ngamdanaba henna fazaba mongdo mahaki singhasan sakong adu semdok semjin tawre sabalaiba ke maharani Bilkis na Hajrat Suleiman A.S gi darbar da thunglaba matamda mabu izzat amasung samman galoinar oklamme Bilkis na so singhasan gi changyeng adu yanglamme semdok tuna fazaba hengad han khibagi maramna hanagi aduga chap manadrabasu mahagna mahaki singhasan adu masak khanglame
Mahakna Hajrat Suleiman A.S. Allah-gi Nabini haina yakhre amasung achumba dharma du lawkhre. Mahakpu ikai khumnabu utpagi langkhiba chakauba amado yawina nabagi damak Bilqisbu achauba konung amado lengsin biraknaba barton tawkhre. Masigi leimaidi isingumna sangtrik sangba likli mapakna seme. Mahakna masibu thangai singna isingmakni khalli. Amasung khongna lanthokna bagidamak mahakna mahaki mafi taakli. Asum tawba asida mahaki khubam hangdokre. Hajrat Suleiman A.S. na mangonda leimai adu kari potna sabage haiba adu taklamme. Mahak ngakre amasung pao adu pibagidamak tawbimal khangba utlamme. Dharmagi oina punsigi angakpa wafam kayabu mangonda sengna taknaba mahakna achumbagi konungdo chatlibani haiba si mapukningda fawkhre. Jerusalem da masjid saba. Hajrat Suleiman A.S. na mahaki konung oiriba Jerusalem da Allah-gi ibadat tawnanaba masjid ama sarame. Masi Israel singi itihas da yamna chawraba thodok amani. Langi bandi oina farakpa achamba sinmi sing mahaki midiyang makhada thabak surame. Sinmi sing adudi makhoina Allah-gi yum saribani haiba si khangbadagi thawai hakchang yauna thabak surame. Koidanaba achaubi sing khinaba patra amasung phazarba mamal yamlaba pot atai na masjid asibu leitenge. Hajrat Suleiman A.S. gi shasan makhada chawkhatpagi kham thengba panthungpham yaukiba Hajrat Dawud A.S. gi libak asi matik chare haibagi praman tawnanaba fidam ningai oiraba atenba wahidi Allah bu thagatpaga loirana thabak taw haiba asine. Achumba poloi fangnabagidamag thabak kanna nomdrabadi matik mangal amasung sakti punmuk mangkhragani. Amasung Israel singi makhuttagi hawkhragani. Masjid asi saringayda Hajrat Suleiman A.S. na mahaki seisu da nga thaduna thabak iyang sillamme. Seisu da nga na mahak sikhi. Mahaki seisu adu leibakta leibatin macha amana chiklammi. Mahaki makhada thabak suriba sinmi punmaksu mahak siri haiba sikhanglamde. Seisu asi tektuna mahakna leibak mathakta hai tharkpa matamda mana kallaba sinmi sing aduna Suleiman asi ahingba mi oidre haiba khanglamme. Makhoi thabak lepkhre maramdi masjid saba asino chinjak marang kaina pibiriba amasung thawjal tawbiriba Allah bu pukchel sengna thagatpagi thabakni haibadi khandraduna makhoibu arumba pothang pohlibani khalli. Hajrat Suleiman A.S. gi mahut silhau basingno mahaki fidam ningai oibu wahi Allah Ta'ala bu thagatpagi loina thabak taw haibasi ngangna chatkhidre. Dharma niti da makhoi leikha taakre amasung afaba thabak tawningdre. Asum tawna Hajrat Dawud A.S. amasung Hajrat Suleiman A.S. gi leibak asi mirol khargi matungda hai thakre. Nungsiba islamapao video asibu mipung khudimukta share tawbiyo. Amasung comment section da mathangi video da karamba nabi gi Punsi Wari Nungsiba haiba do haibiramu. Allah amasung Mahaki Nungsiba Rasool Sallallahu Alaihi Wasallam gi Apaambada Punsi Lenba kan Hotnasi